ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯗꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯣꯝꯂꯥꯒ ꯂꯩꯇꯨꯝꯒ ꯑꯣꯟꯅꯕ꯫ ꯂꯧꯕꯤꯔꯁꯤ ꯀꯣꯝꯂꯥꯒ ꯂꯩꯇꯨꯝꯒ ꯑꯣꯟꯅꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯥꯎꯔꯕ ꯇꯨꯔꯦꯟ ꯑꯃꯒꯤ ꯈꯣꯡꯅꯨꯡ ꯑꯃꯗ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯑꯀꯟꯕ ꯍꯤꯍꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯤꯅ ꯇꯣꯔꯕꯥꯟ ꯑꯃꯗꯒꯤ ꯇꯣꯔꯕꯥꯟ ꯑꯃꯗ ꯆꯠꯀꯗꯕ ꯃꯤꯁꯤꯡꯕꯨ ꯁꯦꯜ ꯂꯧꯗꯨꯅ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯤꯔꯝꯃꯤ꯫ ꯍꯤꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅꯁꯨ ꯄꯪꯂꯝꯃꯤ ꯑꯃꯁꯨꯡ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯊꯥꯞꯄ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯂꯥꯛꯂꯒ ꯃꯥꯒꯤ ꯍꯤ ꯇꯣꯡꯗꯨꯅ ꯇꯨꯔꯦꯜ ꯂꯥꯟꯕ ꯀꯌꯥꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯅꯝꯗꯨꯅ ꯑꯃꯗꯤ ꯍꯨꯔꯥꯟꯗꯨꯅ ꯄꯣꯠꯆꯩ ꯀꯌꯥ ꯂꯧꯍꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯊꯥꯞꯄꯗꯒꯤ ꯂꯥꯛꯄ ꯀꯣꯝꯂꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯍꯤꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯀꯣꯝꯂꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯍꯤꯍꯣꯟꯕ, ꯑꯩꯕꯨ ꯇꯣꯔꯕꯥꯟ ꯋꯥꯡꯃ ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯌꯨ꯫" ꯍꯤꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯐꯅꯤ ꯃꯍꯥꯁꯣꯏ, ꯂꯥꯟꯊꯣꯛꯆꯒꯦ꯫ ꯑꯗꯨꯕꯨ ꯍꯤ ꯑꯇꯣꯡꯃꯟꯗꯤ ꯍꯥꯟꯅ ꯉꯥꯡꯅꯊꯣꯛꯁꯤ꯫" ꯀꯣꯝꯂꯥ ꯂꯂꯣꯟꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯇꯥꯎ ꯍꯤꯍꯣꯟꯕ, ꯑꯩꯍꯥꯛ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤ ꯅꯠꯇꯦ, ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩꯍꯥꯛ ꯁꯦꯟ ꯑꯃꯠꯇ ꯌꯥꯎꯖꯗ꯭ꯔꯦ꯫ ꯍꯤ ꯑꯇꯣꯡꯃꯟ ꯑꯣꯏꯅ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯀꯣꯝꯂꯥ ꯑꯁꯤꯗꯒꯤ ꯈꯔ ꯂꯧꯕꯤꯔꯣ꯫" ꯍꯤꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯃꯗꯨꯗꯤ ꯌꯥꯔꯣꯏ ꯃꯍꯥꯁꯣꯏ꯫" ꯑꯗꯨꯗꯒꯤ ꯀꯣꯝꯂꯥ ꯂꯂꯣꯟꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯇꯥꯎ ꯍꯤꯍꯣꯟꯕ, ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯇꯧꯕꯅꯤ, ꯃꯊꯪ ꯂꯥꯛꯄꯗ ꯁꯦꯟꯁꯨ ꯄꯤꯖꯒꯦ, ꯉꯁꯤꯗꯤ ꯀꯣꯝꯂꯥ ꯂꯧꯕꯤꯔꯣ꯫" ꯍꯤꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯑꯗꯨꯗꯤ ꯃꯍꯥꯁꯣꯏ, ꯅꯪꯒꯤ ꯀꯣꯝꯂꯥꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯝꯂꯣ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯤ ꯍꯣꯟꯕ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯍꯤꯍꯣꯟꯕꯅ ꯍꯤ ꯍꯣꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯀꯣꯝꯂꯥ ꯂꯂꯣꯟꯕꯅ ꯇꯪꯈꯥꯏ ꯑꯃ ꯂꯧꯕꯤꯔꯣ, ꯇꯪꯈꯥꯏ ꯑꯃꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯌꯨꯝ ꯌꯧꯅꯕ ꯒꯥꯔꯤ ꯑꯇꯣꯡꯃꯟ ꯑꯣꯏꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯍꯤꯍꯣꯟꯕꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯃꯩꯊꯪꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯣꯝꯂꯥ ꯄꯨꯝꯕ ꯍꯤꯍꯣꯟꯕꯗ ꯄꯤꯊꯣꯛꯂꯒ ꯇꯣꯔꯕꯥꯟ ꯂꯥꯟꯕ ꯍꯧꯔꯦ꯫ ꯏꯄꯥꯛꯊꯛꯇ ꯍꯤꯍꯣꯟꯕꯅ ꯍꯤ ꯍꯣꯜꯂꯤꯉꯩꯗ ꯀꯣꯝꯂꯥ ꯂꯂꯣꯟꯕꯗꯨꯅ ꯋꯥꯈꯜ ꯇꯧꯏ, ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯀꯣꯝꯂꯥ ꯈꯔ ꯄꯨꯈꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯊꯤꯔꯝꯃꯤ꯫ ꯍꯤꯗꯨꯅ ꯇꯣꯔꯕꯥꯟ ꯌꯧꯁꯤꯜꯂꯛꯄꯗ ꯀꯣꯝꯂꯥ ꯂꯂꯣꯟꯕꯅ ꯀꯣꯝꯂꯥ ꯇꯪꯈꯥꯏ ꯑꯃ ꯂꯧꯊꯅꯕ ꯍꯣꯠꯅꯕꯗ ꯍꯤꯍꯣꯟꯕꯅ ꯌꯥꯗꯗꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯥꯛꯅ ꯐꯥꯅꯔꯕ ꯇꯨꯡꯗ ꯍꯤꯊꯛꯇ ꯈꯠꯅꯔꯕ ꯃꯇꯨꯡꯗ ꯀꯣꯝꯂꯥ ꯂꯂꯣꯟꯕꯗꯣ ꯍꯤꯗꯒꯤ ꯀꯪꯐꯥꯟꯗ ꯆꯣꯡꯈꯠꯂꯛꯈꯤ, ꯑꯗꯨꯒ ꯂꯩꯇꯨꯝ ꯈꯔ ꯊꯨꯅ ꯄꯦꯛꯇꯨꯅ ꯄꯩꯗꯨꯅ ꯊꯝꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯍꯣꯟꯕꯁꯨ ꯊꯨꯅꯃꯛ ꯍꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯤ ꯍꯣꯟꯗꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯇꯣꯔꯕꯥꯟꯗꯒꯤ ꯍꯤꯍꯣꯟꯕꯅ ꯈꯖꯤꯛꯇꯪ ꯂꯥꯞꯊꯣꯛꯈꯤꯕꯒ ꯀꯣꯝꯂꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯍꯣꯟꯕꯗ ꯂꯩꯇꯨꯝ ꯃꯁꯤꯡ ꯈꯪꯗꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯍꯣꯟꯕꯗꯣ ꯍꯤ ꯍꯣꯟꯗꯣꯛꯈꯤꯕꯁꯨ ꯍꯣꯟꯖꯤꯜꯂꯛꯄꯁꯨ ꯌꯥꯔꯝꯗꯦ꯫ ꯍꯤ ꯃꯅꯨꯡꯗ ꯂꯩꯇꯨꯝꯅ ꯄꯥꯟꯗꯅꯕ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯝꯂꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯤ ꯃꯅꯥꯛꯇ ꯑꯆꯧꯕ ꯅꯨꯡꯗꯨꯝ ꯂꯩꯇꯨꯝ ꯀꯌꯥ ꯂꯪꯊꯔꯛꯇꯨꯅ ꯍꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯆꯣꯡꯁꯤꯜꯍꯜꯂꯝꯃꯤ꯫ ꯍꯤꯍꯣꯟꯕꯗꯣ ꯂꯣꯠꯄ ꯌꯥꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯣꯝꯂꯥ ꯂꯂꯣꯟꯕ ꯑꯗꯨꯅ ꯂꯩꯇꯨꯝ ꯑꯃꯨꯛ ꯊꯥꯕ ꯍꯧꯔꯛꯂꯦ꯫ ꯍꯤꯍꯣꯟꯕꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯍꯤꯊꯛꯇ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯣꯝꯂꯥꯁꯤꯡꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯤꯍꯣꯟꯕꯅ ꯀꯣꯝꯂꯥꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯂꯩꯔꯤꯕ ꯀꯣꯝꯂꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯣꯝꯂꯥꯁꯤꯡ ꯑꯗꯣ ꯄꯥꯏꯈꯠꯂꯒ ꯊꯣꯝꯕ ꯍꯧꯔꯛꯂꯦ꯫ ꯐꯅ ꯀꯨꯏꯅ ꯍꯤꯍꯣꯟꯕ ꯑꯗꯨꯅ ꯀꯣꯝꯂꯥ ꯂꯂꯣꯟꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯅ ꯍꯤꯊꯛꯇ ꯂꯦꯞꯂꯒ ꯀꯣꯝꯂꯥꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯣꯝꯂꯥ ꯂꯂꯣꯟꯕꯗ ꯀꯣꯝꯂꯥꯅ ꯊꯣꯝꯗꯨꯅ, ꯑꯗꯨꯒ ꯀꯣꯝꯂꯥ ꯂꯂꯣꯟꯕ ꯑꯗꯨꯅ ꯇꯣꯔꯕꯥꯟꯗ ꯂꯦꯞꯂꯒ ꯂꯩꯇꯨꯝꯅ ꯍꯤꯍꯣꯟꯕꯗ ꯊꯣꯝꯗꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯈꯠꯅꯔꯛꯄꯅ ꯍꯤꯍꯣꯟꯕꯒꯤ ꯍꯤꯊꯛꯇ ꯂꯩꯔꯤꯕ ꯀꯣꯝꯂꯥꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯣꯝꯂꯥ ꯂꯂꯣꯟꯕꯒꯤ ꯂꯩꯇꯨꯝ ꯅꯨꯡꯗꯨꯝꯗꯤ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯍꯤꯍꯣꯟꯕꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯍꯤ ꯍꯣꯟꯗꯣꯛꯇꯨꯅ ꯇꯣꯔꯕꯥꯟ ꯋꯥꯡꯃꯗ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫
ꯁꯣꯝꯗꯅ ꯀꯣꯝꯂꯥ ꯂꯂꯣꯟꯕꯅ ꯇꯣꯔꯕꯥꯟꯗ ꯇꯥꯔꯤꯕ ꯀꯣꯝꯂꯥꯁꯤꯡ ꯑꯗꯨꯗꯒꯤ ꯍꯨꯜꯂꯛꯄꯗ ꯀꯥꯏꯗꯕ ꯑꯐꯕ ꯀꯣꯝꯂꯥ ꯃꯈꯩ ꯈꯨꯟꯖꯤꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯎꯔꯕ ꯍꯤꯍꯣꯟꯕꯅ ꯍꯤ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯀꯣꯝꯂꯥ ꯂꯂꯣꯟꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯤ ꯍꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯝꯂꯥ ꯂꯂꯣꯟꯕꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯇꯣꯔꯕꯥꯟꯗꯒꯤ ꯂꯩꯇꯨꯝꯁꯤꯡꯅ ꯑꯃꯨꯛ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯍꯤꯍꯣꯟꯕꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯤꯃꯥꯏ ꯂꯩꯔꯒ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯣꯝꯂꯥ ꯂꯂꯣꯟꯕꯅ ꯍꯤꯍꯣꯟꯕꯗ ꯂꯥꯎꯔꯛꯏ, "ꯍꯦ ꯍꯤꯍꯣꯟꯕ ꯑꯄꯪꯕ ꯃꯤꯐꯠꯇ! ꯍꯧꯖꯤꯛꯇꯤ ꯀꯣꯝꯂꯥꯒ ꯂꯩꯇꯨꯝꯒ ꯑꯣꯟꯅꯔꯦꯗꯣ꯫ ꯑꯗꯨꯅ ꯂꯩꯇꯨꯝꯗꯣ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯣ꯫ ꯑꯩꯗꯤ ꯀꯣꯝꯂꯥꯁꯦ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯀꯣꯝꯂꯥ ꯂꯂꯣꯟꯕꯗꯣ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫